ꯂꯣꯝꯗꯒꯤ ꯅꯤꯡꯊꯧꯕꯨꯡ ꯂꯣꯝꯗꯒꯤ ꯎ ꯃꯣꯔꯣꯛ ꯈꯛꯇꯪ ꯄꯥꯜꯂꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯍꯥꯏꯕꯗꯤ ꯉꯥꯡꯉꯝꯃꯦ ꯃꯨꯜꯂꯝꯃꯦ ꯑꯗꯨꯗꯣ ꯁꯤꯗꯤ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯀꯦ ꯌꯥꯝ ꯇꯥꯡꯅ ꯑꯃꯈꯛ ꯄꯥꯟꯍꯧꯕꯅꯦ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯄꯒꯦ ꯍꯣꯔꯦꯟ ꯄꯣꯔꯣꯡ ꯊꯣꯡꯕꯗ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯐꯤꯕꯝꯁꯦ ꯑꯗꯨꯏꯁꯨ ꯍꯥꯞꯄꯅꯤ ꯀꯌꯥ ꯐꯖꯅ ꯄꯥꯜꯂꯦꯅ ꯄꯣꯔꯣꯡ ꯃꯔꯨꯝꯁꯨ ꯌꯥꯎꯔꯦ ꯃꯔꯨꯝ ꯊꯨꯔꯝꯃꯦ ꯊꯣꯡꯉꯒꯦ ꯁꯤꯁꯦ ꯑꯗꯨꯒ ꯖꯤꯔꯥꯒ ꯃꯦꯊꯤꯒ ꯃꯔꯨ ꯁꯤꯁꯦ ꯍꯤꯡꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯆꯨ ꯑꯗꯒꯤ ꯌꯥꯏꯉꯪ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯩ ꯍꯥꯞꯄꯒ ꯇꯤꯡꯉꯒ ꯊꯝꯃꯝꯕꯅꯦ ꯆꯤꯡꯍꯤꯗ ꯍꯥꯞꯆꯜꯂꯒꯦ ꯑꯅꯤꯁꯨꯕ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦ ꯁꯤꯁꯨ ꯆꯤꯅꯤ ꯃꯍꯤ ꯑꯣꯏꯅ ꯍꯥꯞꯇꯣꯏꯅꯦ ꯆꯤꯡꯍꯤꯗꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯄꯣꯔꯣꯝ ꯊꯣꯡꯕꯅꯦ ꯄꯣꯔꯣꯝ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯨꯒ ꯁꯦꯕꯣꯠꯀ ꯊꯥꯡꯖꯤꯡꯒ ꯑꯃ ꯏꯔꯣꯜꯂꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛꯁꯦ ꯀꯥꯡ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯀꯤꯍꯣꯝ ꯀꯩꯅꯣ ꯇꯧꯔꯦ ꯉꯔꯥꯡ ꯃꯥ ꯁꯀꯤꯂꯥꯅ ꯀꯤꯍꯣꯝ ꯄꯤꯔꯝꯕꯅꯦ ꯑꯗꯨꯗꯨꯃ ꯐꯖꯅ ꯈꯥꯏꯔꯦ ꯀꯤꯍꯣꯝꯁꯤꯃ ꯆꯥꯔꯛꯑꯒꯦ ꯆꯥꯛ ꯇꯣꯛꯂꯛꯄꯗ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯤꯃꯒ ꯄꯣꯔꯣꯡ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯉꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯦꯛ ꯅꯝ ꯍꯧꯔꯛꯄꯗꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗꯒꯤ ꯄꯣꯔꯣꯡ ꯊꯣꯡꯕꯁꯦ ꯑꯝꯇ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯣꯔꯣꯡ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯍꯧꯔꯒꯦꯀꯣ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯅꯞ ꯅꯞ ꯂꯥꯎꯒꯩ ꯊꯣꯡꯕꯅꯦ ꯍꯦꯛꯇ
ꯍꯨꯃꯥꯡ ꯁꯧꯔꯨꯕꯗꯅꯦ ꯁꯧꯔꯤꯁꯦ ꯗꯝꯒ ꯂꯣꯏꯔꯕꯅꯤ ꯁꯥꯒ ꯃꯔꯛꯇꯨꯗ ꯁꯤ ꯃꯌꯥꯝꯁꯦ ꯊꯣꯡ ꯊꯥꯛꯅꯕ ꯁꯤꯜ ꯂꯥꯡꯕ ꯃꯇꯝꯗ ꯑꯁ ꯈꯨꯠꯁꯥ ꯑꯃ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯔꯨ ꯑꯅꯤꯔꯛ ꯂꯨꯖꯔꯝꯃꯤ ꯑꯌꯨꯛꯇ ꯑꯃ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯛꯄꯗ ꯑꯃ ꯁꯥꯕ ꯍꯦꯟꯃꯟꯕꯒꯤ ꯍꯋꯥꯏ ꯏꯔꯣꯟꯕꯗ 이러면 싸가 떨어 잡으니까 나 정말 samyang인데 이러면 싸가 떨어 잡아 먹는데 꽃보기에는 탐모 더위는 탐만 फजन हावे कुइरे पोम चादबा वीडियो दजु अगी यूट्यूब चैनल जुदा कुइगे यूट्यूब चैनल जुदा पोम थुम थागल जिंगसिन हामने स्टूडेंटना थोंबा थोने चादबजु कुइरे बेमना लास्ट का गरा
Injang hao koi ma. Kihom chung lokal lage. Porong thong sarubagi. Tumdaba ya habadi nuksi am kaabane ba aduna kina munusi kumdana ba. ꯑꯩꯅꯁꯨ ꯍꯩ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕꯁꯦ ꯀꯤꯍꯣꯝ ꯑꯃꯨꯟꯕꯁꯦꯕ ꯀꯤꯍꯣꯝ ꯑꯃꯨꯟꯕ ꯍꯥꯏꯔꯦꯅ ꯑꯁꯤꯟꯕꯗꯨꯗꯤ ꯅꯠꯇꯦꯀꯣ ꯊꯨꯝꯇ꯭ꯔꯤꯛ ꯊꯨꯝꯕ ꯀꯤꯍꯣꯝ ꯑꯃꯨꯟꯕꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯍꯩꯅꯦꯕ ꯍꯩ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯄꯣꯔꯣꯡ ꯊꯣꯡꯕꯁꯤ ꯑꯗꯨꯒ
ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯤ ꯏꯔꯣꯝꯕꯒꯤꯕꯨꯗꯤ ꯇꯣꯠꯂꯒ ꯆꯥꯗ꯭ꯔꯁꯨ ꯀꯣꯠꯂꯒ ꯑꯗꯨꯝ ꯆꯥꯕꯒꯤ ꯑꯣꯏꯅ ꯑꯩꯅ ꯄꯨꯊꯣꯛꯄꯅꯦ ꯑꯗꯨꯒ ꯀꯤꯍꯣꯝꯁꯤꯁꯨ ꯌꯥꯝ ꯊꯨꯝꯃꯒ ꯐꯖꯅ ꯍꯥꯎꯋꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯕ ꯀꯤꯍꯣꯝꯗꯣ ꯑꯣꯏꯌꯦ ꯃꯇꯨꯡꯗꯁꯨ ꯑꯍꯥꯎꯕ ꯃꯈꯜ ꯃꯊꯦꯜ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯈꯦꯆ꯭ꯔꯤꯒ ꯎꯇꯤꯒ ꯆꯥꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯌꯥꯎꯕꯗꯣ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯀꯥꯡ ꯅꯪꯅꯕ ꯆꯥꯔꯛꯀꯦ ꯑꯗꯨꯝ ꯑꯗꯨꯒꯤꯁꯨ ꯐꯖꯅ ꯎꯇꯤꯒ ꯇꯧꯔꯀꯥꯟꯗ ꯊꯣꯡꯉꯒ ꯆꯥꯅꯕ ꯃꯑꯣꯡꯗ ꯆꯥꯔꯛꯀꯦ ꯊꯝꯅꯥꯗ ꯍꯥꯞꯄꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ